ꯃꯩꯇꯩꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ, ꯁꯥꯏꯔꯨꯛ ꯇꯤꯟꯅꯕ꯭ꯔꯥ, ꯃꯨꯡꯅꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯅꯗꯨꯅ ꯈꯪꯗꯣꯛꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯊꯣꯛꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯔꯛꯇꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯏ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯌꯦꯛ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯌꯦꯛ ꯑꯃꯠꯇꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯛꯄ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯗꯤ ꯄꯨꯀꯣꯛ ꯑꯃꯠꯇꯗꯒꯤ ꯁꯝꯊꯔꯛꯄ ꯏꯒꯤ ꯃꯔꯤꯗ ꯃꯄꯥ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯕꯨꯡ ꯃꯆꯤꯟ ꯃꯧꯄꯥ ꯊꯣꯛꯅꯩ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯒ ꯑꯃꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯕꯒꯤ ꯑꯀꯟꯕ ꯄꯊꯥꯞ ꯑꯃ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅꯗꯨꯅ ꯆꯠꯅꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯌꯥꯎꯔꯛꯇꯨꯅ ꯂꯧꯅ ꯂꯩꯅꯔꯛꯄ ꯌꯥꯎꯔꯕꯗꯤ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯣꯏꯅꯥꯏꯒꯜꯂꯤ, ꯋꯥꯌꯣꯡ ꯆꯥꯒꯟꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯅꯕꯤ ꯂꯩꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯣꯏ ꯊꯥꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯩꯇꯩꯒꯤꯗꯤ ꯌꯦꯛ ꯇꯤꯟꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯂꯧꯅ ꯂꯩꯅꯔꯛꯂꯕꯗꯤ ꯁꯥꯒꯩꯒꯤꯇꯗ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯒꯤ ꯂꯥꯏ ꯇꯤꯟꯒꯤꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯍꯟꯅꯗꯕꯒꯤ ꯆꯠꯅꯕꯤ ꯉꯁꯤꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯉꯥꯛꯅꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯃꯅꯨꯡꯗ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯅꯍꯥꯔꯣꯜꯁꯤꯡꯗ ꯌꯦꯛ ꯃꯁꯦꯜꯗꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯆꯤꯟꯅ ꯈꯪꯍꯟꯅꯕꯒꯤ ꯊꯧꯗꯥꯡꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯊꯪꯗ ꯁꯥꯏꯔꯨꯛ ꯇꯤꯟꯅꯕ ꯍꯥꯏꯕꯗꯤ ꯁꯥꯏꯔꯨꯛ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯁꯥꯏꯔꯨꯛ ꯑꯆꯧꯕ ꯑꯃꯁꯨꯡ ꯁꯥꯏꯔꯨꯛ ꯃꯆꯥ ꯍꯥꯏꯗꯨꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯟꯅꯗꯨꯅ ꯄꯣꯛꯂꯛꯈꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯗ ꯆꯪꯅꯈ꯭ꯔꯒꯗꯤ ꯃꯈꯣꯏꯗꯒꯤ ꯁꯝꯊꯔꯛꯄ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡ ꯑꯗꯨ ꯁꯥꯏꯔꯨꯛ ꯑꯆꯧꯕ ꯇꯤꯟꯅꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡ ꯑꯗꯨ ꯃꯥꯟꯅꯗꯕ ꯌꯦꯛꯀꯤ ꯇꯣꯉꯥꯟꯅꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯂꯩꯅꯔꯒꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯆꯠꯅꯕꯤ ꯉꯥꯛꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯃꯔꯣꯝꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯅꯨꯄꯥꯁꯤꯡꯗ ꯈꯥꯏꯅꯕꯗꯒꯤ ꯑꯣꯏꯔꯕꯁꯨ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯕꯗꯒꯤ ꯑꯣꯏꯔꯕꯁꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯄꯣꯛꯄ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯁꯝꯊꯔꯛꯄ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡ ꯑꯗꯨ ꯁꯥꯏꯔꯨꯛ ꯃꯆꯥ ꯇꯤꯟꯅꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯂꯧꯅꯍꯩꯗꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯆꯠꯅꯕꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯉꯥꯛꯅꯔꯛꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯄꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯁꯝꯊꯔꯛꯄ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯕꯨꯁꯨ ꯁꯥꯏꯔꯨꯛ ꯃꯆꯥ ꯇꯤꯟꯅꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯉꯥꯛꯅꯔꯛꯏ꯫ ꯃꯊꯪꯗ ꯄꯦꯟ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯃꯕꯦꯟ ꯇꯤꯟꯅꯕ ꯍꯥꯏꯕꯅꯤ꯫ ꯁꯥꯏꯔꯨꯛ ꯃꯆꯥ ꯇꯤꯟꯅꯕ ꯀꯥꯡꯕꯨꯕꯨꯁꯨ ꯄꯦꯟ ꯇꯤꯟꯅꯕꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯕꯦꯟ ꯑꯃꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯝꯊꯔꯛꯄ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯕꯨ ꯄꯦꯟ ꯇꯤꯟꯅꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯕꯦꯟ ꯇꯤꯟꯅꯈꯤꯕ ꯑꯣꯏꯔꯒꯅ ꯂꯩꯅꯨꯡ ꯄꯦꯟ ꯇꯤꯟꯅꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡ ꯑꯗꯨ ꯃꯥꯟꯅꯗꯕ ꯌꯦꯛꯀꯤ ꯇꯣꯉꯥꯟꯅꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯂꯩꯅꯔꯒꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯆꯠꯅꯕꯤꯁꯨ ꯉꯥꯛꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯏꯔꯨꯛ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯌꯦꯛꯀꯤ ꯁꯥꯏꯔꯨꯛ ꯇꯤꯟꯅꯕ ꯍꯥꯏꯕꯗꯤ ꯃꯣꯏꯔꯥꯡ ꯑꯔꯤꯕꯒ ꯆꯦꯡꯂꯩ ꯈꯥꯕ ꯉꯥꯟꯕꯒ ꯌꯦꯛꯀꯤ ꯁꯥꯏꯔꯨꯛ ꯇꯤꯟꯅꯩ ꯍꯥꯏꯗꯨꯅ ꯆꯥꯔꯧ ꯃꯧꯔꯧꯅꯗꯕꯁꯨ ꯆꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯁꯔꯤ ꯋꯥꯁꯛꯀ ꯀꯣꯟꯅꯅ ꯁꯥꯏꯔꯨꯛ ꯇꯤꯟꯅꯕ ꯍꯥꯏꯗꯨꯅ ꯁꯥꯐꯝ ꯂꯥꯟꯐꯝꯗ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡ ꯊꯤꯔꯕ ꯃꯇꯝꯗ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯕꯗ ꯑꯃꯅ ꯑꯃꯕꯨ ꯀꯟꯅꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯏꯃꯨꯡ ꯑꯃꯠꯇꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯕꯨꯡ ꯃꯆꯟ ꯃꯧꯄꯥꯒꯨꯝ ꯂꯣꯏꯅꯍꯟꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯣꯛꯅꯈꯤꯕ ꯂꯩꯕꯗꯒꯤ ꯌꯨꯝꯅꯥꯛ ꯑꯅꯤ ꯂꯧꯅ ꯂꯩꯅꯔꯛꯈꯤꯗꯕꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯔꯛꯏ꯫ ꯃꯊꯪꯗ ꯏ ꯃꯨꯡꯅꯕ꯫ ꯏ ꯃꯨꯡꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯄꯣꯛꯄ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯇꯣꯉꯥꯟꯅꯕ ꯌꯦꯛ ꯁꯂꯥꯏꯁꯤꯡꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯅꯨꯄꯥꯁꯤꯡꯗ ꯃꯌꯨꯝ ꯄꯥꯟꯅꯔꯒ ꯄꯣꯛꯄ ꯑꯍꯥꯟꯕ ꯆꯥꯔꯣꯜꯗꯒꯤ ꯍꯧꯔꯒ ꯃꯉꯥ ꯁꯨꯕ ꯁꯨꯔꯣꯜ ꯐꯥꯎꯕ ꯏ ꯃꯨꯡꯅꯕ ꯃꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯆꯥꯔꯧ ꯃꯧꯔꯧꯅꯔꯛꯇꯦ꯫ ꯃꯉꯥ ꯁꯨꯕ ꯁꯨꯔꯣꯜ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏ ꯃꯨꯡꯅꯕ ꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯠꯅꯔꯛꯄ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯄꯣꯛꯄ ꯅꯤꯉꯣꯜ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯇꯣꯉꯥꯟꯅꯕ ꯌꯦꯛ ꯁꯂꯥꯏꯒꯤ
ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯒꯤ ꯅꯨꯄꯥꯁꯤꯡꯗ ꯌꯨꯝ ꯄꯥꯟꯅꯔꯒ ꯄꯣꯛꯄ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯆꯠꯅꯔꯛꯏ ꯑꯗꯨꯝꯅꯃꯛ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯛꯇꯗꯤ ꯁꯨꯊꯥꯡ ꯑꯅꯤ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏ ꯃꯨꯡꯅꯔꯝꯕ ꯀꯣꯛꯂꯦ ꯍꯥꯏꯅ ꯂꯧꯅꯗꯨꯅ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯏ ꯑꯗꯨꯝꯅꯃꯛ ꯏ ꯃꯨꯡꯅꯕ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯏ ꯃꯨꯡꯅꯔꯝꯕ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯍꯥꯟꯅꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯕꯒꯤ ꯑꯆꯦꯠꯄ ꯅꯨꯡꯁꯤ ꯆꯥꯟꯅꯔꯛꯄꯒꯤ ꯃꯔꯤꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯇꯧꯅꯗꯅ ꯆꯦꯠꯅ ꯊꯝꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯂꯤꯄꯨꯟ ꯉꯥꯛꯅꯗꯨꯅ ꯆꯠꯅꯕꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯔꯛꯏ ꯑꯁꯤꯒꯨꯝꯕ ꯑꯁꯤꯕꯨꯅ ꯏ ꯑꯣꯝꯅꯕ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪꯗ ꯃꯤꯡꯒꯧ ꯅꯠꯇ꯭ꯔꯒ ꯌꯨꯝꯅꯥꯛ ꯃꯨꯡꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯤꯡꯒꯧ ꯅꯠꯇ꯭ꯔꯒ ꯌꯨꯝꯅꯥꯛ ꯃꯨꯡꯅꯕ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯔꯛꯄꯤꯗ ꯅꯨꯄꯥꯅ ꯃꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯂꯧꯅꯔꯛꯇꯦ ꯅꯨꯄꯤꯅ ꯃꯄꯥꯒ ꯃꯃꯤꯡ ꯃꯥꯟꯅꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯅꯔꯛꯇꯦ ꯑꯁꯤꯒꯨꯝꯕ ꯑꯁꯤꯕꯨ ꯃꯤꯡꯒꯧ ꯃꯨꯡꯅꯕ ꯍꯥꯏꯅ ꯈꯪꯅꯔꯛꯏ ꯑꯃꯔꯣꯝꯗ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯕꯨ ꯌꯦꯛ ꯁꯂꯥꯏ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯥꯟꯅꯕ ꯌꯨꯝꯅꯥꯛꯀꯤ ꯅꯨꯄꯥꯁꯤꯡꯗ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨꯅ ꯃꯥꯟꯅꯕ ꯌꯨꯝꯅꯥꯛꯀꯤ ꯅꯤꯉꯣꯜꯁꯤꯡ ꯂꯧꯍꯟꯅꯔꯛꯇꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯉꯥꯛꯅ ꯆꯠꯅꯕ ꯌꯥꯎꯅꯔꯛꯏ ꯑꯁꯤꯒꯨꯝꯕ ꯑꯁꯤꯕꯨ ꯌꯨꯝꯅꯥꯛ ꯃꯨꯡꯅꯕ ꯍꯥꯏꯅ ꯈꯪꯅꯩ